Andro Kendra dasu Manipur gi maru oina Maitai Singhi khwaidagi chawba kumhai ningol chakobuna lakpada hanangi Minister Thongnauzam Syam Kumar gi midyeng makhada Kendra asida leiriba ningol sing maru oina solaba ima ibel singhi mafamda ngamjaba khudolpot tambaga loinana ningol chakobagi thauram pangthokre. Thauram aduda Sarungbam Bimol President Development Organization Andro Kendrana haikre chahi khudinge ningol singhi yamna nungsiraba ipa ipu haktaktagi chanaduna lakpa thauram asida Andro Kendrada leiriba solaba ima ibel singda ngamjaba chaklen ama kachabaga loinana achamba khudol amamam pizabagi thauram ama TH Syam Kumar ge midyeng makhada pangthokchabani. Ima ibel singdagi borni zaduna lakadauriba election asidasu Syam Kumar bu mai pakhanbiduna makhatana miyamgi seba tawhanbiba ngamnanaba thauram asi sinbani haina mahakna paumi singda phongdokre. Paipu haktaktagi chanraga laklairam ba ningon chakoba haibajigi chahi khudingi lakpasida koina oneban dai Syam Kumar gi meng makhada khoi yuchingna Andro Kendra gi laiba khoi gi son ba haitare ko khoi gi imai bela son bajing che khoina ngamjaba khara ningon chakoba gi mingda moi chak chara ama prandan tawjaraga mo khoi moi degi 22 da lakada election gi sig mari lenana mangon khoi gi imai ben mayam jidigi boni jaba nija horaga khoi gi oneban buju mai pan ba maroina khoi gi imai ben mayam jingjida magi chahi gi ningon jingda chakoba gi oina gi mingda khara khoina kachana baina chinjabani.